State asida tokhai taningbagi wakalon yadabag loidana territorial integrity amasung unity da Sokhanba Yaba Makhal Amattagai Ehou sing Yahalloidabani haina World Maitai Council WMC na fongdorakli. WAMC gi chairman Haikhruzam Nabashyam na kujek piduna Prime Minister Narendra Modi da thawa cherolamada matam kuinadagi India na Manipur da chatharakliba amasung yengliba mityeng asina Chahi ani helaba irang asi loisinba ngamdabaga loinana miyoi lising kaya lanjenaduna hauziksu wana khangli amaromda irang asi loisinanaba hotnabada WMC na mapung fana saugatkani adumoinamak laingak na matam kuina miraibaga loinana thabak laukhattabana irang asi hena lusinhanaba maram oihelle Manipur gi irang loisinbagi mahutta changyeng tawfam oina center laingak na urabadi khwaidagi asoiba oigani hauzik state asi center gi mityeng makhada president rule chalaiduna leiriba fibam asida miyamgi awaba hena hengatlakli hairi Cherol asina makha taraduna humanitarian amasung administrative crisis maragasida finance ministry na Manipur gi chingi mafam singi damakta tokhaiba budget ki thorang amagi damak office memorandum ama thorakli asigumba luraba tanpham asida Manipur bu political gi test tawfam laboratory amagum thabak tawriba si khwaidagi laibak thibani miyam gi awaba kokhanbaga loinana Manipur da santi amasung tangdu leitaba fibam lehenanaba Indian Army na muknariba nakal adimakta michang mikhai naidaba mawongda thabak tawgadabani ayet apan amatta yauhandana national highway singda free movement lehengadabani loinana state asibu machet tana thugainaba Ehou amadi khongjang amata lengak na yaroidabani hairiba fireb asina thabakta mapung fana onthorakpa matamda state asita santi thambaga loinana charang nawa fibam kokhan bangamgani haina cherol asina makha tari